Manipurda kukina haurakhiba kanglupki lan asina maram oiduna nahalmakai chinkuki narco gang singna state ase fauraga chatharamba drug lalonbagi thabak hauzik Mizoram romda mapungphana hongkibadagi mafam aduda drug fabagi thawong nungtigi changchatta uba fangle Akaknaba pau amagi matung ina Assam Rifles na ngarang Myanmar border ga thangnana leiba Mizoram gi Champhai district ki nongpokta leiba 𝐃𝐑𝐔𝐆𝐒 Melbook faubagi manungdagi Malem gi kaithal da lupa crore humpurong gi oigadaba methamphetamine tablet lakh ani fagat pangamkhre Hariba mafam adu maktadagi lupa crore kuntaret ka lakh marifu mari rongi oigadaba heroin kilogram ahunga gram chamapan humputara nipan amasto fagat ke Assam Rifles ke senior official amana phongdorakpagi matung ina mayai kaba Chinjak Singh adubu puduna lakpa miyoi ani Assam Rifles kangbu ubada mafam adudagi nanthok tuna chenkre adumakpu makoina sisinaramba kenbo bike singdi fahaure punna lupa crore marifu taret ka lakh marifu mari rom oigadaba fagalaba methamphetamine tablets amadi heroin powder adu 𝐃𝐑𝐔𝐆𝐒 police station da khosina khre hari